ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯔꯛꯑꯒꯦ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯈꯤꯇꯪ ꯑꯃꯗꯤ ꯆꯥꯎꯍꯜꯂꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯊꯣꯡꯕ ꯈꯔꯒ ꯆꯥꯎꯔꯦ ꯊꯕꯤꯒ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯍꯥꯎꯒꯗ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯦ Tabi'de utak problem tak kaya mo. Mama, एक ने लगे एक ने Papa tahu, sini jauh boleh tak? दो मखाना का मनी
ꯈꯜꯂ ꯈꯜꯂ ꯆꯥꯕꯗ ꯏꯕꯨꯡꯅ ꯃꯦꯟ ꯄꯥꯎꯊꯣꯛꯏꯕ 아들 매am 신주지 잡으면 쌀로 입는 게 좋은데. 응? 잡으면 뭔지 잡으면. 그거 빨리 빨리. 응. 그거 거기만 하다 이제 불러오셔. Pura mafunzo mpula wa isura hicho. 매am 비디오스 마땅지가 로실라게 신주시 싸블로 이놈들이 먹어. 자만이는 싸가 먹는데. 아들 매am 이 신주시고 like 떠보려모 subscribe 또 준비려모. 어슬리기 깔려 있으면 바이.